aduna chenbu chenergati hojik hariba manipur gazette notification 2024 sidi yauriba magi penalty pibagi area se sikhara hengat hanba chumen khaleba masi hengat halaba matamda crime to bui changje hantarakane ma kibam phorkane ba aduga makhoida sigum ba to aina aran masi to kanda agi punchi chupuda soiningai oiba penalty me pisel lagadi hash masi dim to do bana phayena harakane ba adu natra ba ko sidi government school da khogi sagi private school ki ojaduna tawidumai tawbo targadi ma soidramaki yam sathiba penalty phanggadoi ne bako service to terminate torpa yai amu hana magi lifeline du mangadoi ne ba adu ma ki ne ba sidadi amuka aduga private school judi problem leire ba amuka aduna somda court la kanda court na pibi ya ba magi penalty se masi hana leiriba law si kitang semdoga khara hengat hadaga bako amutang yengba chumrai na khali adu natradi masi repeated oina mathang sahi da su adum thulpa yai na tuna te base aduna asigumba logical oina semakpa masagi khantaba haiba haitare khara angang sing dugi yone semakpa asigumba question se lik oiraba sinbada yauraba adagi stage maset one irga pubda yauraba aduidi madugi question paper to lik oire haina lobu yare sini mokhogi authority gi mekai digi harise aduga photo kapaga direct oina thagalakpa cd adum masana adum crime tore habitudi dum yare nako madu organized oibra organized crime oibra हाइबसी मुन्ने होबम चंगे ऑर्गेनाइज क्राइम माइतारगदी क्वेश्चन से कोथि थिबा क्वेश्चन चेन बम मदु फंगनब होनबदा रिंग अमगी मनुंग दु लेरगा मोइना हेक्ट सानबा कांगबु अदुगी मनुंग चनब्रा अदु वर्गदी मदु खेक खरे हेना पेनाल्टी द पिबम थुई असिगुम्बा लो सिंगी मथंग मथंग सेमगा तहुब नत टारगदी खोगी एजुकेशन सेक्टर सी एग्जामिनेशन जे पांथोक तरसु याबि फिबम लाकदौरेबा होय एग्जामिनेशन सी दा ब्लिक ओइबगी ओफम सिदी मणिपुर खक्तगी वासु नते हंदा खक्ता खोगी हरियाणा दसु सी सही सिगी एग्जामिनेशन मैथमेटिक्स की अदुम क्वेश्चन पेपर लीक ओए अदु इंग्लिश की सु लीक ओए अदु मखोइ सु इंक्वायरी अदुम चथरिबा क्वेश्चन लीक ओइबै थाबक सिदी मसिदी अदुम थोकबसु याय थोइबदु हन्था हनबो होनबदुनि मथौ तारि सिदी पुमथिंग थिंबा हाइदुदी अमुका ngambasु यायको होनरगति अदुबु मदुगी मनुंग द लेजिसिंग दु मी ngataनेबा मी सिंगसे मखोइगी ओन इंटरेस्ट दोंगानबा एम्बिशन लेजबा पैसा खरगी दमदा थबक तोरकबा अदुगुम्बा थाजरबने हाइना हजुकी खोगी नौन हाइबदु थाजरबने ना सरकार ना हापीबा मसागी स्कूल अमदा एओसिको ओहेलइबा अदुगुम्बा मिसिंग थाजरबनेबा थाजरे ना हाइबकांदा मखोइ ओइना तोखलइसिनेबा जा कोइ मसिदा तोंगान मैम से खाना नबी तंजा दो ngasi akoi puna lawmin se oja han bagi oina ujikta soina hapet matiam panjakib da khulai dodam sengap de hen thudong na pandu tar guju education haibasi gi magi kanu si role se asuki matik jawi si yaudna di khunai ma chokhat pa oithop khunai ma ling ba haibasi oithok tabana maning khalaka doguna maroina mu haugalai ba angang sing sida yamna masi sigi tangai fadabdo leibani adubu asi daida akoina tongan ba class 10 gi koi question leak oire haina ngangna ringai social science sopo gi pose lain kana physics sopo nimita tarik ahumda masiga muk leak orakpa watingai da pung tara da sangada exam sigi minute khara kha walingi mamang da social media da maroina whatsapp ta answer ga kona na mayam circulate torakpa thagalakpa facebook ta mayam chairakpa sigi posi gam laibak thiningai ne haiba tare asumaina torakpa posi question leak oibagi posi oja adum lai adum wangkhala i masi overall na ahan bagi sagi meeting sida ahan bagi thambi oja musi yam laibak thibani na hai tai question leak oibagi asigumba thodok si sina ahan badi nate adu orgasu asigumba thodok sidi yamna thoning da ba hai tare maramdi education haibasi khunaya sigi di kwaidagi maru oiba hai tare backbone na hairibani asigumba sida namthak torokpa adagi seran turan malpractice torokpa hai tare ne ko na asigumba phibam amma he urokpa sidi masidi masagi mahiroi khak khak adu khaki wanatana khunai sidi am soningai oba masak amani na haininge ada masi kitang kanba lo ama sembagi tangai pataba leirabra ina haininge aduga lik oire se masi ngarangi se ayamba private school singdagi oina towe government school singdadi masi kaya handakidi yarokti na haidare na ko adam si kari no oire ino haisi private school gi oja sing si makoina madugi kari wakaldagi azigumba question do miyam da natraga particular mana akhanna ba
satra haitare ne ko mahiroi kharada magi mi oiba kharada madu hana pithoga madu gi intention ama yawbugum ba ma uri bo ko maramdi masida to ising je ojang ak toina towi sida generation ji bo ko masida makhoi gi wakhallon dunia khoina ngak ibsidi ada oja am oibagi yamna pidam ningai oiba magi kari haini oja kai si mini yam ikai khunna basin pham ma khakne ba adegi lengak na su makhoi sing si yam ikai khunna dana hogi sarkar gi oiba school sing da su tolop se yam chong chong na piri bane ba oja ni hen na chong na piri bane ba school sing adi college sing university de piri ba oja sing gi tolop se adum sing thani ngai oina pira bani hai tai adu bawda pen da ba kogi paisa pam bagi mawong ama leibra sisina government school singi adi haidi sigi oire aduga private school sing sidadi government su kogi lom gi makhada kogi charak pi bese masi natana makoidadi masagi mana madu tawraga ai thabak se service career si tat kidana mangidana ai hingbuda wani ka haibagi mangonda adumadi leite bo maduna maram orga na makoisi adum masigi mong sida sum chatharabra sidagi tokrasu school amada phangni lupa sing yam haining dre ko sar tangdi ada si ga phanga phange adagi masmaina karan turan kha tawra pesa khara laubna phabra kaina khanbagi wakal lol duma yaubra ha si chu akhoi dum hangningai ne base ram da busu yai ko adubu wahang dudi hangbi yai kai damakta oja amagi pidam du thugairaga mana se question do mi khara da pitho ebno mi khara da mi amada yogiba ani di yogiba se hojikti social media gi matamni yam sakolaba matamni aduna sisida amadagi ani yam sugre thure bako yam thuna ta spray tor pa yabni masina agi career da sola kani aido ma uhogdaba male adubu mase yamna kitang kan ba haitare lo ama semaga asigumba examination sing sida aran ba tor pusing se masi phajana chairak pibam sangi aduna targadi sahi khudingi sum likoraktana parkha sing se akhoi mawong marin na mi chum da ba phibam ma parikha tawdrusu yabagi phibam ma lakpi yae bako aduna tabubuti manipur government su hoti adum honajaba haitare sida 2024 da Manipur Prevention of Malpractice in High School Living Certificate Examination and Higher Secondary Examination Act 2024 same agaleva yes masigi act se same aduga masigi act gi makada amuksu kitang categorize to bom leiri bako masisi da moisi organized crime webra kaina haidi khupu ma semaga question lon ba haitare ne adugumbagi manung chanbra natragana mana particular mi amamda favoritism do leibadagi piri bra habna singba adai yam da kupna yenga sahi ahum dagi manga phaw jail lebi yari ne mi singse aduna masi khangan ba awareness pi basu ama mathau tabraina khalle adun dana segi lo leitabadong ko lo leitabadong pangtong da thong ragadi laibak si kai ge duine be hekta aduna asigumba lo ma lei parikha de malpractice to bose yade haidana miyam da mayek sengna khanghan bako adu oja sing da su masi miyam khangbai si musi yogduni dana aduna masada solak pa yaba sing do madu tawduna bagi damakta makoi da awareness pi hoba mudi chumbraina khalle aduga makoi sina taba cho exam haitare ne ko UPSC na loba staff selection na loba railways board ki adagi banking gi service adu da NTA na loba prakasi sigi matang dana kogi parliament na lo se mamang se gi February da semaga sagi February 12 da kogi president na SNP raga si ju ek odam ek olabane bako rule mo ina law mo ina leirabane ba sida su yamna organize oiba crime oiragadi sahido kogi 10 years for masida imprisonment si pb yari ba plus 1 crore fine ne ba muka aduna asigumba yamna sathiba law ma lei masi aran ba toba kanda ekoi soidna maki cherak phangni haise mi singduda khanghan ba ma mathau tai makoina aran badu ma kogi tawap tingai dako madu oiragadi ai si se tawrdi ai soini ko haibagi wakhalon ma mangonda pohan ba ma mathau tai masigi damakta manipur government maruina kogi examination pangthoi ba kogi board sing haidare makoina su kitang awareness sama lauthok ba haidare awareness
नत्रसु कोई सोशल मीडिया दा अदगी मेन स्ट्रीम मीडिया दा लाखोगा मयाम से पाक्सना खंगन बदो अदवाई दुमा मथौ तारे न खल्लेबा हौजिकती मसिगुंबा लोमा मणिपुर गवर्नमेंट 2024 दा सेमगा गेजेट नोटिफिकेशन थोक्तना चनबा हौरे हाइसे हंदक सिगी प्रॉब्लम से लाकांदने बखोइन उदुरि जो अमुका सिदे अमु काविदुने बसे अदुना सिगुंबसी थोक्तनबि दमक्ता यामना कोई पॉलिसी की मखादा प्रखासी यम सेंगना तौननबगी दमक्ता होना होब चुमिना खल्ली अदुगा तंपाक्ता तौरिबा प्रखा कुतौसिगा मणिपुर की चिंगी सरुकसिंदा तौरिबा प्रखा कुतौसिगा कया यामना खेनबा लेरिबगे हाबिसिसु खितंग अदवाई मतंगदो मतंग राउंडा दुलासु यारे अदु स्माइना सिसु यिंगसिल होब चुमिना आइसु स्माइ तमसे याम फजे थैंक यू सो मच याम फजन थम वीडियो जाना दुगा अखोगी इन्वॉल्वमेंट ऑफ अ टीचर हाइबतारे ओजा सिंग की इन्वॉल्वमेंट सिग मतंग थम्मे दुगा ओजाना पनबी की मरु पॉइंट से अखोगी दंडी पीदबसे अरानबसिम तौरकन अकीब लेतबसे दंडी पीदबसिना अखोगी अदुम तौरकनबगी मसा अमखक हाइबे तारे अकी खंग लेतबसिना ए सिम तौरगदी मतुंग तौब यादेना हाइबगी दुगी यामना प्रॉम्प्ट ओइबे एक्शन अम लौखतबगी मदुगी पोसम अहोबसिम लेरे जगासता खुदमोइना खुद एग्जामिनेशन अखोगी मेल प्रैक्टिस 2024 एक सिगस पालकांदा अखोगी पीबे याबे पोस लेरे ममांग मांग तौद्रकसु मतम दो सिमसु लेरे किसु दुगा याम चुमी अखोई सिगी मतंग के नैनिंगाइ से मयाम लै हाइबे तारे अहोबसे आई ओजा किरन लाक्सिगे ओजा ngसागी पेरेंट्स से तोंगा तोंगान बग इन्वॉल्व लेरे ओजागी दायित्व छात्र मसाम की होटनबा अमसुंग पेरेंट्स की पुनम की दायित्व से लेरे दुगा ngसागी अखोगी पेरेंट्स सिंग से लाकांद ममा मपा ओइबसिंग सिना अखोगी बोर्डिंग द थमजिनबगी ओजा हाइबे तारे मरुइने परीक्षा मया सिदरी के आमना ट्रेन अचौबम खलेरी मोइदा थाजब नत्रग सिक्योरिटी है एज इफ बोर्डिंग की नमको एश्योरेंस पीदब टाइप आई लेरगदी सुमाइन तौरनी हाइबगी पोट अमखकी सिगी याम यामदा कनो नेटवर्क सिम साम संदोक टाइप लेरे दुगा याम थाजन हाइबे तारे मसिगी पोट से पीरे दुगा अमुक नक्सिलाकान इंडिया कनो सी अखोगी एग्जाम थे नक्सिलाकान संदोर इबा सजेशन ने थादोर इबा तोंगा तोंगा सोर्स मैम सिदगी खोइना 2 hour ग्रेट सरप्राइज मोर देन ngसागी 80% हेंदी चाना खलक पोट अमखक लाकबा हाइबे तारे मसिदा सुनी याम चाउना हेक्ता अखोगी ngसागी ओजा किदनसु याम फजन पनबी की ओजा थुथुनसु सिगी पोसे थादोर इबसिदगी अखोगी ngसाई ममांग जु पनदि कनेक्शन नेक्सस ओइबा दुगी यामना सर्कल अमगक समाइना लेरब्रा हाइबे पोट सिमसु मसि सिमजि मुथत्रिकैदि ओजा अखोगी एग्जामिनेशन लाप खुदिंगी छु ममा पासिंग किना मसा सिंसे मा वांगना फंगनबा बोर्डिंग द सेफ ओइनबा थमजल होपगी वखलोन अदुगा हाइरिबा पोसिंग सिगी अदुम समाइना राउंड चतन लेरगदी पेरेंट्स की साइड तगी हाइबे तारे मोगी रोल मोगी साइ मतंग दे ओजा कमाइन थंबिनी पेरेंट्स की दसु असोइबसे अदुम लेरी ना हाइते आई इसामकी आई चनुपी अतोंबी से हंदक 12 थाई माना 12 की प्रखा ममांग सिदा माना हाइबसे इंगोंदा बोर्डिंग द लेगे है नंग बोर्डिंग द लेदि से करिगिनो ना हंकान सिदा मा है बोर्डिंग द दी क्वेश्चन से फंगी ना है सिगी आंसर से पीरे एबा अदुना दे बोर्डिंग लेरिबा मीसिंग से बोर्डिंग तौरिबा हाइतारे मखोई सिदा organized crime mama moina sathara hai bi chingna madu leyaba aduni ngasagi aina ngasai ekene rules tigi matang da halir kan sida manipur gi oina gazette notification thoki badu da only sorry ainum sahi ahum hai gi male madu khra onare tha ahum hai bene ko tha ahum aduga extended to 6 month phawba admaina hai bale adu masi pimbali sini da aina hairidi aduga mapangi leriba UPSC की सेम की बा एक तुना सही अहुम दगी होरगा मंगा भावबा दगी लुपा करोड़ अमा भाव की फाइन कायना हाइरे से अदा पेनल्टी दु चाव लगदी क्राइम तौदरिबा मी दु कितंग दि की भावेबो नना अदुना मरम वरकांदा हौजिकी मणिपुर गैजेट नोटिफिकेशन थोक्तुना 2024 द सेम की बा मागी रूल्स एक्ट तो मदुदा यावरिबा पेनल्टी एरिया से मसे कितंग चौखट हलगा किहन बाय तारेने मीजे किहनद्रगदी क्राइम से सुम हजिन हजिन तोरपसु यायबा अदुना अदुगुमबदु थोक्तनबि दमक्ता मसी यामना अकनबा लो अमगी मथौ ताबदु लेरेने खल्ले अदुगा हजुकी हारिबा मामा बापा सिंगी मतंगसितसु परीक्षा से नक्सिल एना हाइबगा अदुम अखोगी मचादो लाइक पारिबैन सेनबगी महत्ता क्वेश्चन थीब चेनबा पेरेंट्स अदुम लेबको क्वेश्चन से माइदुना खर जानै अदगी मसिना खर जानै जाना देना कोदि तीन क्वेश्चन पैसा याम तिंग होना जबा याम वासबा पेरेंट न हाइतारे अदुगुमबसु लेतबदि नते मदु कदाय बाबु चुंबगे हाइबदु मसाना खंधबम थुई माना खोगी
spoon feeding de pichal raga angang duna paju padana haiju haitana prakha du mark wangna phanga kan sida suppose hajik hariba physics ki subject ki ngarang ise maduda marks wangna phangen lower se adudagi amuksu ngasagi need kumba kari kumba si try to ko chen chelaga aduda su khan grain lower se knowledge di yaw duna madudai da managa doctor go oiraga mi hathara di kamai to ko de ki musim koi ningsing masumi madudna magi mama mapa du layeng thogadi mama mapa du kamai to godagi khaloba moi masana su ko sumaina haiba lay aduga question chanabagi matang se sta akoina question gi mamang da kogi secretary ga famino matamda man hai sahi se like amase suppose physics ki subject ma hairi ne ko physics ki subject se jena asuk pan ba physics ki subject se sahi am khata na te ba tamma ga lai se sahi manga tara am tam lai ne ba aduga masigi manung se sida oza amana sembaga oza amana sembaga se chapter chap manaba chapter du da semak pa se masi chanaba haibu du mudi soidna maki oigane ba aduga kitang nainaba oza haitare aduna ga semaga mamang sahi asuk ta se hangre mathang da se hangre adi handak se hang pi kai sida mukhoina semaga analysis to ko phajana tawga tawkanda chanabagi di masida adum uthokpa yayaba chanabadu di amromda crime na teba aduga ngarang na hangi uiriba sigi blikhu sidi photo kappaga thadorpani dana ko siga question chanaba haibaduga khenaba leba aduga question chanabagi matang da di liku he haibasi yadeba muka lik webasida question khudi maktani yawrisi angang singi khudi position tanarakpa angang singi yang kana question karena luba dai ta yawbo yawdobo towo ko adugumba question singi masida mark sukina sik weba ina leiri ko adugumba logical weba question du lik oiragadi maduba khudna iraga photo natrasunya khudna iraga porpada adugumba logical weba question du yawaba chap chana yawbo thengraba aduidi aduda sulik oi haigane ade photo kapaga agalakpa sikakana dabada adun hawjiki hairiba logical question sidi lyric ta mata yawbo nateba semakaduri sidi suppose mamangi examination da aina mu ukiwa makak yamna phajana sem bai tare adugum logical question amada manipuri subject ki da rajano semakpuru yam phajebo ko nupa amkhaki masanupa ahumle masanupa atumudum kaiming ko gen hange se lyric yawbo nateba se aduna asigumba logical oina semakpa ngasagi khantaba haiba haitare khara angang sing dugi yone semakpa asigumba question se lik oiraba sinbada yawraba ngasagi stage maset one irga pubada yawraba aduidi madugi question paper to lik oire haina lobu yare sini makhogi authority gi mekai digi harise aduga photo kapaga direct oina thagalakpa sidi adum masana adum crime tawre habidudi dum yare ko madu organized crime oibra हाइबसी मुन्ने होबम चंगे ऑर्गेनाइज क्राइम हाइतारगदी क्वेश्चन से कोथि थिबा क्वेश्चन चेनबा मदु फंगनब होनबा रिंग अमगी मनुंग दु लेरगा मोइना हेक्ट सानबा कांगबु अदुगी मनुंग चनब्रा अदु वर्गदी मदु खेक खरे हेना पेनाल्टी दे पिबम थुई असिगुम्बा लो सिंगी मथंग मथंग सेमगा तहुब नत तारगदी खोगी एजुकेशन सेक्टर सी एग्जामिनेशन जे पांथोक तरसु याबे पिबम लाकदौरेबा होय एग्जामिनेशन सी दा ब्लिक ओइबगी ओफम सिदी मणिपुर खक्तगी वासु नते हदा खक्ता खोगी हरियाणा दसु सिगी सही सिगी एग्जामिनेशन मैथमेटिक्स की अदुम क्वेश्चन पेपर लीक होए अदु इंग्लिश की सु लीक होए अदु मखोइसु इंक्वायरी अदुम चथरिएबा क्वेश्चन लीक होइबै थाबक सिदी मसिदी अदुम थोकबसु याय थोइबदु हन्था हन्नबो होनबदुनि मथौ तारि सिदी पुमथिंग थिंबा हाइदुदी अमुका ngambasु यायको होनरगदी अदुबु मदुगी मनुंग लेरिसिंग दु मी ngaतनेबा मी सिंगसे मखोइगी ओन इंटरेस्ट तोंगानबा एम्बिशन लैजबा पैसा खरगी दमुदा थबक तौरकबा अदुगुम्बा थाजरबने हाइना हजुकी खोगी नौन हाइबदु थाजरबने ना सरकार ना हापीबा मसागी स्कूल अमदा एओसी को ओहेलैबा अदुगुम्बा मिसिंग थाजरबनेबा थाजरेना हाइबकांदा मखोइ ओइना तोखलैसिनेबा अदु सोय मतंगसे अखोइना मसिगी पोसे हंदकनसो हानबा नते दुम हेंगलकै पोत तौनसो दुम उरि मसि करिबु हेना तौरगदि मसि अखोइना हाजन बगम गने मसि कनमसे अदुने ngसागी आइना साइदगी हाइजबतो मसिदा मखोइदे पिगदोबा पेनाल्टी से सपोज क्वेश्चन लीक होहमबदा चेनरे हौजिक ngसाई फिजिक्स की दो मियम फारे अदुगी मतों खितंग कोनथरागा अमसु फारे हाइबि रिपोर्ट लाखरेबको अदुना मसे लाखिबसे असुगुम्बा फारे हाइबि मिसिंगसे
penalty se khara chon ma mathau tari tha ahum bhag natraga tha taru bhag jail thamaga thorak do bol leiragadi adudi irai lai hena par kane ba aduga government gi oza oiragadi masi khitang su ki ba moina magi service tu gi yenga ko aduga private school lo lebo oza sing sidi adugi magi service oiriba hingnabagi lifeline oirido tatkani tatoi ka habagi somda moida thoidona waba leitaba aduna maram morkanda ngasagi sigum crime si taruknabagi maram si oheleba aduna chenbu chenergadi hojik hariba manipur gazette notification 2024 sidi yauriba magi penalty pibagi area se sikhara hengat hanba chumen khaleba masi hengat halaba matamda crime to bui changje hantarakane ma kibam phorkane ba aduga makhoida sigum ba to aina aran masi to kanda agi punsi chupuda soiningai oiba penalty me pisel lagadi hash masi dim to do bana phayena harakane ba adu natra ba ko sidi government school da khoigi sagi private school gi ojaduna to dumaina to boi targadi ma soidram ki yam sathiba penalty phanggadoi ne ba ko service to terminate tor pai amu hana magi lifeline du mangadoi ne ba adu ma ki ne ba sidadi amuka aduga private school judi problem leire ba amuka aduna somda court la kan da court na pba ba magi penalty se masi hana leiriba law si kitang semdo ga khara henga daga ba ko amutang yeng ba chumrai na khali adu natradi masi repeated oina mathang sahi da su adum thuluk pa yaena okay sir the only solution hai tare maroi na yam na mo stringent oi ba action lokhat pa punishment pi ba matung da so muk tauge na khalak matam da isada akiba masi tawraga dei masi ki rosa se tani hai bagi reluctant oina ba isam samna haira kan da punishment se pifam jana akoi matung mana mu khan tarok tana ba yamna kanna jana na pi ba se masi solution na chobu oigani hai bim ne jana yam ngai jai oja ka Hemchandra da oja koi education system se sigi su koi je nam da phan putho e du se education system se dege koi gi amot pa laliba kari kari mayam punishment da kar besing da ka le daga di yam na akan ba matung naw da mu hen tarok tana ba oja sing mayam pan bi khre sigi post le duna mot liba laliba sing se gi question leak oirak bagi maram su dum oidui ne oja si se dum taraga le duna system se da phattaba sincere oidaba khara yaushil laga leiba posina masigi oirak pai posim de dum hangat handa dum round dum chat leide hai tare sigi posima leide aduna sipuna maksi yenga kanda khoi gi miyamna wakal taminaraga hai tari miyam na su system se khogi semdok minabagi miyam gi kanu se involvement se yaudbu sunga yaroi masi masi punna la ani apun bege khoi kari khongthang ne hena kanu tawragadi lokhat hauragadi haiba tari miyam both teacher community the higher authority everyone haiba tari kari message bibi ninga ja saista ayam ta haijage manipur gi department singi manung da education department se quite chow department ne aduga quite gi mot pa department so mane amaning singi hoigi w no pam sana chief minister oi ni matam da mana hai ba mu ka aju ngang lei ba haitare education department city lai la su sum thuk na maroi na mana maina hai ba mu ka ning ne masi sida leiriba fake appointment ki hauraga adagi retirement gi kari gi oja gi somni asida masidagi haura itune oja du moina hapak tu natro ada oja oining ba mi da oja ohen ba sineba thau tari di oja kudi mak phati ain lo budi yarwe oja ba yam leiri boko integrity yam lei oja leba question semasu kari ma haidok ta magi imungda magi masudo masado prekha thabu yaur bauda haidok ta bo jale am integrity le adu yam tamjaning le bo adugumba miyoi singdo khara masing yam hanba mathau tari haibani da aduna department sina logudori ba oja sing si khara mating le ba haitare ko oja oining ba mi adu ohen bu chumme ba da hajukti oinari bo oja khui si hoi somda kari kari training adu pass to godamni adu to dumni asina makhalamni ko adugumba pass to roba oja sing dugi marak tasu angang lai takphadna thika to leibasu bari mi yauri bane ba adudi magi earning du ko yeng ma to buni haina lowe ba ko mangon da oja oibagi quality tu yaw da toine aduna oja oijage haiba oja oiba phangdaba mayam su leibane ba aduga makhoi du ningthi jana explore to biraga oja oining ba mi da oja oigidaba mi da oja ohen basine ba mathau tari di oja oiraga question photo kapaga angang da pine na khalli ba mioi du kamaino oja oidoi no ni integrity le oja di oing ngamro ba mana takpa lerik pariam haira su magi kokte lei bu
magi thinking do adudagi hongna lal eba aduna maram markanda asigum thokdok singsi tholok paneba aduna sumthok pa haiba sida makhong dagi sumthok kon mathau tai oza lobu matamda oza oining ba mida oza oihanba sagi thika tawdo mi do oza oheladi masana thika tawle khitam neba dolo to di dum sa gi neba manako asigum ba film si tadana ba sidagi hongna yengselakpa aduga mama mapa sing guardian sing nasu parkha mya yorga question thibagi chanabi mon leiri se masigi mindset simaga hongdok piba aduga sagi satra sing dusu question phangani haibagi dream mama leibugum su he tawri ko ai ga saina first round da haibadu ai gi chanu pido 12 thai atom bise ko ma je 12 thaba kangda sigi thadringai prakha kharagi mamangda ma hostel da leige hai boarding da leige hai ba leige hai dim ram do ai ga sai hagi buduni question phangni haibane ba aduna question boarding tawriba yamna loinamak phatte haibadi khoi ngam jide ko yam phaba yam sincere oiba boarding leramgani aduga hauzik hariba magi mana haire du su mana mamito uba mana thingaru ba khar leitoine ba aduna mana haire ido karigum khar leirabane ba leiribadu masidi organized crime gi manung chalakadoine ba aduna masigum basi thiduoga matam sana work hobu chummi aduga afaba khunai ama ohinabagi damak masigi backbone oriba education si phan badune ba pathau tar ise masidagi loina ma hawakaduni na sagi thika tawdu su mantri oga tu minister oga tu su masidagi loina ma hawduine ba aduna masi phan basi yamna mathau tai aduna masigi damakta aikoi punamak sem samina ba yam chumi za koi punamak si maside hawakaduni akoi gi yanglen saruni haide benim tu na ba duna yam phajaba ojana thambi gi beje oza oigadauba oza oininga miduda oza oihangadobuni ado haibasine aduga hujik hujik tathari basisi it's clear organized crime haitari mari sida sum amade tongna kan masigi pochim ya chauba education gi asam maru ghar por sidaida akoi lan lamjing na patar poista hena chauba phattaba crime si leiroina haiman bathok loina haijage adai hujik kan wada mu plak chege aroi bagise